Imphal Yairipok Lambi Kongbadagi Ngariyan chingkhong phaobagi Lambi ase Sembagi mayok All Kongba Road United Clubs Organization AKRUCO na changshillakhiba Lambi thingbagi khongjang ngasi Numit ni Suraba Phaoba mari leinaba singna Lambi ase shemlagani haibagi Thajaba Pirakpa Leitri haina AKRUCO gi Convenor Seram Surjit Meitei na nungnangba phongdorakli ngasi TOMTV na akhanana unaruba amada wafam ase phongdorakladuna mahak na makata na hai AKRUCO amasung mayrapai lub sing na changshillakhiba khongjang asina numit mangani surapada lengaki mari leinaba official kaya yauna ola club da miyamgi oiba mifam ama pangthokduna lambi ase shemlagani haibagi Thajaba Bibinaba changshillakhiba ngarang phaobagi matam thaduna lambi ase shemlagani haibagi Thajaba pibiyu haina mari leinaba singda changshillakhibasu hojek phaoba positive oiba response amata lakpa leitri Numit ni ase lambi paring asida sel tanjariba singgi pukchak tatlaba si phaoba mari leinaba singna nachungdana leiriba se Manipur lenga ke khwaidagi chawna asoiba amane Miyamgi kholawasi mari leinaba singna tasin usinnadana leirabanina ngasidagi khongjang ase hena kansin bamongda changshillagani lambi paring asiki manak nakna leiriba Yai School Thongju Khetrigao amade Kairao Assembly Constituency ge MLA singdasu AKRUCO na miyamga loinana pressure piba horagani amade lambi ase athuba matamda semnaba hotnabada makoisu thodang yahalagani makata na mari leinaba singna tasin usinnadana adumak leithoklabadi democratic oiba khongjang asida pamdaba thodok kaya yawrokpa yai hainasu mahakna jackson wa thanglakle Panba yabade khongjang ase hena kansindna gari macha phaoba lambi ase da chatpa yadana pamongda Kongba thongda uwa amade isinge pipe na chingba kaya paisinduna lambi thajinduna thamle lambi paring ase ke mafam kayada mai thaba amade lambi thatpana chingba ke khongjang changsille lambi ase da makhal amatage gari chenbagi mami taduna leire amade lambi paring ase da leiba dukan amade kaithal sing thong londuna leire Akoina masipawa akoina changjali bja tarak tagadi ngasi nungtin pung ama bja akoi taga dore pung ama hek tarak khome tukda koina tongan ba akoi gi khongjang ama changan na ba sem saba loigre masida ju tarak taba taragadi koi thangna ba mikup tagidi akoi AKRUCO amasung mera paibi ga punna kusam naraga akoi gi maikai somda leibiri ba akoi gi kendra mari haiba tare Kairao Thongju Ketigao Yai School kendra mari sigi honorable MLA singda nakoi gi daita karino haiduna khangminnabagi tanja ama lauraga akoi makhoi wadugi matungina akan makhonga gya changjana bajo sem sare masi gumba akoina ngasi ganan trantik oina changjali ba khongjang asi hingsa oina akoi tholak tingai da hingsa gi thabak torong kya tholak tingai da government amsung mari leno department na yamna athu matamda lambi asi shemlagani aibagi Thajaba bibi yo haiduna AKRUCO amsung mera paibi lupchingi maike degi appeal tawjari